Amukomati Thangmaiban United Club TUC na sinduna Thangmaiban Chairau Chingaleba athouba singi khubamda miyamna laikatuna ikai khumnaba utkre thauramatuda amukogi president Ph.Nando Luwang na phongdokhibada mama leibak ki damak Thawaina pontha pikhraba athouba singna Thawai dagidi mama leibak na hena lui haiba wanglaba kathokpagi wakhalon asina hawalakliba miyoi kayadashu mama leibak nungsibagi enot ama piri mina laksaba yade haiba maitei singi I tongda yawraklaba Maitei ama oina poklabade Iraipak iramdam nungsigadabani Iraipak iramdam masida akhoi puna hingminabagi wakhalon leigadabani kanagomana lamdam masida singna raklabade madu chapchana aikhoina thengnagadabani haina phongdokhi Kuki jo deruri singa sina Manipur thugaina ba khonarakpa madu ining tamna adugumba Manipur thugaina khonaba jinga do tanaraga chap chapa pa khompige chap chana lam thengna ge haigesu lambi lamkhangda Indian gi security force ne he athing arak piri eba si kari gina ge maning tamda bagi demuk ne aduna adugumba tikendraji thangal amadi pauna matam dugi aduga ba khone sakhang gidraba lami kya Manipur gi aroi ning tam lana Thawaina ta pontha pikhraba mayam adudi makhoi di mikha pon gi deba makhoi di sigi makhoi adudi ngasi su hingna sina hingiba mioi mapok da changrabane mioi bagi mapok ta mapok makhal ani lei sina hingba haibamga hingna si baibamga akoi ni sa pasa sadana leibak na kadori khunai na kadori imung manu kadori mama mapa machimano kadori khangdana uirum leiraba kambu singa dudi hingna siraba mioi ne mioi mapok ne aduga tekendri thangal pauna akoi ira bona chingbal luchingba kaya sidi akoi sina hingiba mioi mapok do chalabane aduna akoi sina hingbagi mioi mapok haibado madudo oina ba akoi punamak tausi akoi hinglingida Iraipak iramdam gi damakta thongna leina dingjel leina akoi kathopuga loina thabak tawina se haibasi ngasigi sengna ba thatil lage khini asidagi akoi gi athouba singi khubam moiriba chairau singna chida lepcharaga amukona leibak miyamda paujin bijari